Torbungda leiba maitegi yum amada kuki kullaga leiramle. Torbung bazar mamang lekaida leiba thangjam Ramesh Elias abungi yumdage pochai lauthongnaba security personnel singa punna changlubada kuki miyoi ama kullaga leiramle. Thogdok asigi matangda yumbu oiriba thangjam Ramesh ka pausi asiga telephone gi khuthangda wari sanabada mahakna hai tha asigi kunmathoi ge ayuk pung 13 rom tarakpa adwaida Torbung bazar mamang lekaida leiba mahake mai chahudraba yumda Tara Taruk Suba Kumaun Regiment ki Lieutenant Colonel amaga mahaki makada leiba officer amaga mahaki yumda potsai lokthokpa satsi haike numit adugi satringagi mamangda Torbung bazar mamangda leiba Tara Suba BSF battalion gi officer amaga so Kumaun Regiment ki officer ga pau phaunaraga makhoi sangbane mahaki yum sangdringagi mamangda Tara Suba BSF ki battalion da sanglaga makhoi gi officer aduga loinana mahaki yumda sangbane yum sanglakpada mahakna Mamang thaduna sangkhe maduda mahake sangwaida kuki ama pot huranaba thaurang tauramba thengnabadage makhoi mi yamna leiramgadra amade nongmai paiba yawramgadra haiduna mahak senthoroklaga mahaka lakminaba army singda pau pikhe maduda army sing aduna kuki adubu tanakhe aduga BSF officer adude tanaba yawkhide kuki huranba aduna maijam lok turel lalaga tidim lambi taraga senkhe numit aduda tension leibadagi mahaki yumdage pochai amata lokthoroktre haire Ramesh na makata na hai makhoi lakani haibagi pau hana BSF ta pikhrabane adubu BSF na thaurang amata lokhat piramde numit aduda patanungda thoklabadi kanana daita pugane numit adugi thogdok adu BSF na section dabadagi ne numit aduda mahang na urakpada Torbung bazar mamang lekaida leiba thongam ibo yaigi yumda kuki singge bunker ama saduna lehore loina numit kharanigi mamangda BSF ke Kesper tongduna Torbung Gobindapur adomda sanglubada Torbungda leiba mobile network ke tower anigi manakta kuki singda bunker saduna lehowe kuki lalauba sing aduna makhoi ge chagi sing atopa mafamdage lauba chanaba tiffin puraga thoklakpa mahakna Kesper gari manungdagi urae loina na kuki singna mahaki yum manakta lambi anoba ma semlam lei hairiba lambi asida makhoina Torbung mamang lekaidagi pot huralaga puthok pusin tawbo oigane Tara Suba BSF ki battalion leiriba se mahaki yumdagi meter nifugumba lapnai maragasida yum amata leite aduna mafam adwaida kuki singna maning makha tauna leiriba se Tara Suba BSF na yaduna tawhanba oigane maitai singna sange hairabadi makhoina thingba thamjinba aduga kuki singna maning makha tawhanba side yamna nungaite tha asigi taraga mangadage har ghar tiranga ge thauram oina Piral Thet Pachange Tobadasu, Makoina Thingba Pirakiba Lake Rabane, Loinana, Fogoxop Ikai Maka Bazar Dasu, Lamka Amade, Cookie Len Haina Army Sing the Seasonaba, Yotke, Barrier the Tazilamba Lake. Asum the cookie sing the Maning Makata Duna Lay, Asugumba Togdoxing Asigi Matangda, Bisnupur District Police K, Makok Tongbo Officer Sing the So, Complain Kayarak Taukiba Lake, Maramaduna, Langak Asigi Makok Tongba Singna, Mijang Sangbi Waike. Central Force sing na lady ba mapam sing da State Force ki team sing thambira ba de maitay gi mai chaudra ba yum sing amade pot sai sing kuki sing gi makutage kanbangam gani hai kheng